Indian Armyna Myanmargi territory Lansillaga NSCN-K की Campta drone strike Chathakhre manga Hatkhre. Indian Armyna Arunachal Pradesh ki lonaba Myanmargi territory da leiba NSCN-K की Campta ngarang numidang wairam akan bamongda paksana drone bombing chathaduna attack Chathakhre. Attack aduda laloglup asigi senior leader ama yamna tamthina sogle aduga mahaki bodyguard ahum yauna kedar manga na sire haire. Pawasina makata na hairivana Indian Army attack Chathakiba NSCN-K की camp asi handakte ikui kuidana tha asigi taraga tarukta Myanmar ga lonariba Arunachal Pradesh ke Changlang district ki manung chanba Manmauda leiba Assam Rifles ki company operating base COB de attack Chathakiba da chenaba lup adugi kedar sing sangjafam lauraga leiriba mafam amane Assam Rifles de attack Chatharamba NSCN-K की kedar sing adu mafam adu da leiri haibagi akhanaba paw ama phangbadagi ngarang numidang wairam akan ba mawongda paksanna drone bombing Chathakiba nei Maduda NSCN-K की camp maduda chauna ama ngata thokpada natana lup asigi senior leader ama yamna thina sokhe aduga kedar mangana laikhidabani haire Indian Army na NSCN-K की camp maduda paksana drone bombing Chathakiba adugi matangda Indian Army gi maikaidagi official oiba confirmation amata phangba leite adubu high level intelligence ki source amagi matunginna advanced surveillance capability sing maruwaina precision guided bomb sing sizinaduna attack adu Chathakibani haire Panba yavadi tha asagi taraga tarukte NSCN-K amasung Alpha I gi apunba team amana Arunachal Pradesh ki Changlang district ki Manmau mayada leiba Assam Rifles ki camp da akan mamawong de attack chathaduna chauna ama nga ta thoan khibagi thodok leikhravane Manipurda Chahi ani gi Manungda Huina Chikpadagi Siba Meeoi 9 Sukhre Manipurda haukiba Chahi ani gi Manungda Huina Chikpadagi Siba Meeoi masing 9 sure haina official sing na phongdokre Tha ani gi mamang da Huina na sikhiba class 12 tambada ngairiba naha amasu ngarang RIMS ki ICU da leikhidravane masagi Chahi taraga 9 suraba Imphal West district ki kanto makha lekai dagi naha adu hydrophobia gi layong uthorokpadagi October taraga 9 da mahaki apokpina RIMS hospital da pukhalakivane competitive English school da class 12 tamliba mahiroi adu tha ani gi mamang da yumlon na bagi Huina amana sikhiba lei haire hospital gi report matungin na numit kharani gi mamang da Huina adu su sikhre haire Loinana RIMS ki Department of Clinical Psychology ki maikaidagi hui hogdong amadi uchina singba mahu panba sana siklavade khudakta anti rabies vaccine kapthokpiyo haina appeal tawrakle